Imphal gi mafam kaya fauduna cheliba Imphal Turel, Imphal East ki Khurai Heikrumakhong mapada pathorakpadagi yum kaya ising thumjinkhre loinana awaba nanglaba imungsing mayum makai thadoktuna safagadaba mafamsingda changjafam lauduna leiri hiramasigi matangda ISCOM media gi paumi Suresh Malomna Khurai Heikrumakhong da leiriba awaba mayoknariba miyamga unaduna wari sanakibagi paudam ama ngarang si hoi si khang khang audreba chawrana pung nipan makhai mapaladai oirani ngarang degi leijare dum yumsi thumjala mina adum ko anak pathiraga mayamna bung pakhang macha lekai gi pakhang macha singa ko dum gan thokpire sida cha thaknabsi adum wai haidare saisu gamma lokthokpa nangjaude koi moina khara adum mateng tawbire alu jemu kai thumlang gaise khara adum tawbire magi mai gai dai na haijare sina koi wari ba mayam leiri ba mayam ising Echao asida kuna angamba mateng pangbiyo amasung na anai yawabasu khudong chaba pibiyo haijani akhoi si manungda laibanina gyan tade akhang haisingna adu mateng pangbiro nang haude yambana akhoi si ji mahjid Heikrumakhong bazar Heikrumakhong bazar ai lau je jam hamasi Imphal East ki manung chan leiba Khurai Heikrumakhong mafam muktam sigi turen wangwa tarije akhoi gi maitai pangan ta mafam mutami haukiba minikhan ni haibudi ni gi losram daisita nongching kan tarakpadi nong tarakpadi mafam dagi akhoi gi Imphal turen mafam jing mafam khadung da kai tuna hengang khabam aduga akhoi gi sangen thong ya karakpadi gi oirba pisi chau phem maraksida ngasina moi hena koi Imphal East ki manung chan leiba Khurai Heikrumakhong je adumati ki masak ore adubu ngasina ni matam taktan rong chon taragadi yamna khudong thininga ba pazara oirani aduna mari ne basingna niam jamine na haijari pawdam jari ba Suresh Malom ISCOM media Khurai Heikrumakhong